Mizoramda ain kaina leiriba illegal immigrants singi mathakta akanba drive chathaba hokre hari drive adugi matangda state adugi chief minister laldu Homa na phongdokhibada state aduda ain kaina changsilakiba illegal immigrants sing tanthoknanaba thabak paikhatpa hore state aduda valid oiba document yauduna Leisilliba miyoi sigi mathakta eviction drive ase pangthokpane asigumba drive asida Young Mizo Association na mapung fana corporate pibinaba appeal toke Manipur gi border maya nakna leiba sakwadai na pangthokiba Young Mizo Association gi general conference amada saruk yaraduna chief minister laldu Homa na phongdokhibane state aduda ain kaina Leisilliba illegal immigrants singi mathakta drive chathananaba mahakna handakta prime minister amadi home minister unaduna wari sanaba laikre hariba drive asi aijol gi mafam kharadade chathaba hokre mahakna makha tana haike Bengal Eastern Frontier Regulation 1873 gi makhada ILPSC state aduda chatnaribane masi state aduda lairiba tribal community amadi makhoi gi land sing ngak senabagi damakni haike